yaifare yang langi Esagi mobile ji agona tumba matamda Kayam Lapna thamba yabagi haibji agogi mamagi pariba mobile handset ki maka poli maramanduna che da daksarage call the junglo star hersh 07 aruga hersh nangudamniko star hersh 07 harga hersh thaknam matamda mathanda call tawjarani hersh toche aigi mobile ji Esagi mobile ji agogi 1 kilowatt 1.6 kilowatt oebako anusayda body charge 0.634 watt distance 15 millimeter mu agogi isin trampan ne swai mungsi chang je lamna thamo hai tare isi train thuna pulama agar di ai samona pari bo mobile ji jamdrabada foot ama ani mungkam lamna thamgada bai tare tuma matamda masini ko sumai tawduna Esagi mobile do aruga sabsana magi 1.2 kilowatt oigadam neba agoi lapagi na sangse kg kita kg tharije ana soida head sarda 1.13 oi kijukai de 1.2 bu jai 1.6 wargadi karapha wale thalam thangoda ni putara mulap thangoda baduna argo soida body charge 0.6 sidi kachu akai boletre ana distance 15 millimeter yamdrabada foot ama makai ani mulap na thamai asmai tawdina Esagi mobile do agogi star hersh 07 hersh dakna makanda Esagi mobile do yam lapna thamba yage du tumma matamda sum thamba matamda Esadagi basi check tawbiro yaifare